CM na laibaki wathok kanthoklaga bot khomlakpa laibak thibane CPI Chief Minister na Delhi dagi hek halakpadang BJP gi MP ani puthoktaba yade haiduna bot khomlakpa se wathok maraksida laibak machata da wafam ni haina CPI Manipur State Council na phongdorok le CPI Manipur State Council na thadorok pa chero laman hai Manipur da May 3 dagi thokli bairang asida mayum makai mai thadok pikhraba imung manung masa masu hat pikraba awaba polum puriba Manipur gi lanjena riba milising hom puhen bana relief camp singdang saidang fam lauduna leire hingna bahona bada ikai iki thadok tuna lambi gi chakni bagum punsi lele mayum makai thadok pikhi badana tana dozer na pura temkhai khi bagi nungai ta bawakhal na laina waiduna punsi lom lagadra haiba wakhal da siba ngai ba hallaman kaya su yawringai kuki sing na loijing loya gi mitei khul da bom nong mai kapsilak bagi thodok sing ngasi su leptana thokle national highway sing hangba tawdre chief minister leirabasu Imphal Valley dagi henna sing di satpa ngamdringai bot khomjilak pasi maram sungsa cha dei Manipur gi wathoki matang da wa machet ama fawba ngangdreba Modi na hairabade karino ama tawduna bot kana bahona gi haibase miyamna yaba ngamloi haire cherol sina makha taraduna Manipur da thokliba wathok ase external aggression gi mami chawna tai haibadu masamang na khanglaba duga Manipur miyamna BJP MP oina thagat khraba duga Union External Affairs Minister su oiraga karigumba mata tawkhidre MP ahumne Manipur dagi parliament ta leiribasi adubo pumna maghandaki wathok asigi damakta de parliament ta machin lengkhidrabane Manipuri singbu mapan lamda yonkhiba izat laikha takhiba kaya MP singna malemda gyan tahan gadabasu oikhidre ngasi khara khara malem gi miyamna mitei lande khanglagliba se de miyamna hona zabadagi ne aikoigi struggle amasung masagi leiba puwari na adum khangan jarakpane haujiksu bota laisu duna laikhrabade Manipur gi phibam lokhiga ne Manipur gi BJP government na union laingakta fazana wa haidaba yaroi haibase aikoigi miyam gi wakat ni haire Delhi da chalaga marik sumba Manipur gi problem haiba ngamdre haina lawwe aduga swaida thoglaglaga sem saduna miyam da wafam kaya ngangba maram chade Manipur gi wathok loidri haibase ikai khumnarba chief minister na amuktang tin jotharaga khanthabiyu hainasu cherolasina phongdorok le